Kurumjari, TOMTV the morning talk raising the voice from them Yamutara Muxeri, and winning a simony for the phone riba, Manipuri Pauxing a Sigi, Morgan Pauxing Sikari or Vigapsipuna community. Isel Express the Tamelong the Taratruk Super Orange Festival, CM the Hungokre, Tamelongi Orange Atubomatam the geographical indication. Tagging certificate Fanglagan Habas Minister Wafum Yauri Atopa Paumada Citizenship MMN Eki Mayokta Delhi the Mahiroshina Kongjang Makatan Satari Habi Pau Yauri Pungtaruki General Strike Satanabasam Sabaloere Habi Pau Yauri State Asida Human Resource Hena Fibam Pagahanba Matok Tari Habas Minister Wafum Yauri Aduga Atopamada Rep accused Housing Fawbo Padriba Karino Haba Falston Wafum Yauri Matangsi Shanghai Express ni Shanghai Express to Yauri Basi Chief Minister na Taratruk Suba Orange Festival Hogdokre Matang Sahidadi Akanaba Thong Lokat Kadori Haba Pau Yauri Draft Electoral Roll Fongkre Loinana CAA Gimayukta Mayro Sing Kongjang Sangsin Kraiba Pau Sing Yauri Matang Si Pongna from the Yauri Basi Citizenship Eki Mayukta Lebaksin Batuna Kongjang Sangsin Kre Citizen Amata Citizenship Lona Sokloi Haba PM Gi Wafum Yauri Minister Kara, Lotok Assembly Yauroi Haina, MLA Tara Marina, CM the High Kraiba, Minister Risafal Toba Korpagi, Mamangi Irang Shemuk, Nahuna Potorpi, Wafom Yauri, Lebaki, Safuda, Chatana Lemna Kraiba Paushu, Fongi, Matangsi, Huelan Pauni, Huelan Pau Yauri Basi, Tamilong Dan, Mid Humni Sunas Atagadaba, Tarat Orange Festival Hokre, Mipung Kudimakna, Yaningadaba, Nagagi Warushin Purana Bahonabada, Angamba Mating Pangana, Basi Minister Wafum Yauri Aduga, Atopamada, Integrated Draft Photo Electoral Roll Published Tokre, Manipuri Apunba Elector Masing Laktara Nipan Lising Marifu Matoi, Samapanga Humpu Matoi Yauri Haiba, Zip Electoral Officer Gay, Pom Yauri Aduga Topamada, CM Bu social media da Karem Kathai Naruba Isan Toybigi Bell reject Orga Zel that hasn't cried Pau Yauri. Adu Atopa Paumada Citizenship MMN Eki Mayokta file Torpa petition sing Supreme Court na Haying hearing Sataragan have a Pau Sing Yauri. Aduga Matang Se Sana Lebak Sana Lebak to Yauri Basi CAA Gamari Lenina Tarpa Wakat Sing Haying Supreme Court na Kanaragan have a Pau Yauri. Ngamlagadi West Bengal the PR Tamu Haina Mamtana Governor da Singna Kraiba Pau Yauri. Atopa Paumada Mahiro Sing Bulambi the Putoktuna protest Tohan Gumsi Minister Bureaucrat Officer Sing Mapanda Satpiranu Hibasi Minister Wafum Yauri. Atupa Paumada Bus Amada Lupa Lising Amagi Diesel na Passenger Service Toba Yaroi Yabahona de Hiba Union Gi Wafum Yaure Electoral Roll the Elector Lising Humputaretka Chanipan Nipu Mari Loktok Raiba Pau Yauri Matang Si Irai Bakti Yauri Basi Komla Putoli Belomi Singna Potok Yon Pamgi Wabi Ganu Langana Loina Lagan Habasi Minister Gi Wafum Orange Festival the Fong Wafum Yauri Adu Atopa Paumada Congress ki thomi sing na amu firal utuna Governor Dr. Nazma Heptullah da CAA yaning da fong kraiba pau yaure draft photo electoral roll fong bagi wafam su irai bakta fongi mathang si lamjingba times ni lamjingba times yauri basi human resource saukhat handuna state asi khumang sauksin ba hona ba matam oire haiba si minister gi wafam Kargil Vijay Divas ki thorum da fong do ki wafam yauri citizenship MMN eki matang da fong pa pau sing da manaba oina Hingliba Makai Citizenship MMN Act West Bengal da Chana Haloiba Mamta Banerjee gi asep wafam yauri Tare Suba Pegamari Lenena Kongjang Kya Sanction Naba Warip Lokre Naga Tabam Pham Singda UNC gi rally chatlagan haba pau yauri Left Party gi leader sing fan abonabasi power lana sijina ban haba pau yauri Mathang se Naharul gi thodang ni Naharul gi thodang du yauri basi MU dagi engineering cell loktolaga afava academic atmosphere ama thamduna tungi mirol kanna bohona se haba ministry wafam yauri Aduga Topamada busing the Lupalising Amagi Tau Halaga Chelu Haiba Gari Sian Lep Leblak Nabagi Tong Naba Union Wafam Yaure Naruli Taudang the Su Amarom da Komla Festival Bangtok Bigi Pauda Tamilongi Komlagi Magunasi Hena Kangnaba GI Tech Tauragani Haiba Pausi Naharolgi Taudang Moro Pausing when Yauri Lenina Nasi Manipur Fauna Riba Pausi Sing Amadi Atopa Pausing Karanaki the Matangasi Hogi Studio the Langshin Leverivasi Ministry of Defense ke retired Commissioner of Veriba Wairokpam NORENDRA Oza NORENDRA Butrang Muksari. Otangasi Fona River Pause sing the Ayamani Yauri Singarang Kargil Vijay Divas Bangtoki Balena Komla Festival Bangtoki Pau Yaure Amaromda Citizenship MMN Eki Mayota Sanchil Kongsangi Pausing Sung as Ayamba Pause sing the Fona Ribatare. Hanbada Citizenship MMN Eki Zedum Lokataramatamda Kogi West Bengal da Hozik Exigi, Mayokti Yamkana Irang is Sanchali Habatare. Even Chief Minister Mamta Banerjee bu Yauna Masi West Bengal the NRC Natragana Citizenship Amendment Act Sunchana Haloi Hyper Wafum Yamna Sepa from Pondokibele Exi passed Bill Zip Equin Ongar Matung the
ꯍꯧꯔꯛꯏꯕ ꯏꯔꯥꯡꯁꯤꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯕꯤꯜꯁꯦ ꯄꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯝꯕꯗꯨꯗꯒꯤ ꯍꯦꯟꯅꯕꯨ ꯍꯦꯟꯅ ꯀꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯐꯝ ꯃꯐꯝꯗ ꯗꯦꯜꯂꯤꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯂꯈꯅꯧ ꯃꯐꯝ ꯃꯐꯝꯗ ꯁꯥꯇ꯭ꯔꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯏꯔꯥꯡ ꯍꯧꯔꯛꯄꯁꯤ ꯑꯦꯛꯁꯤ ꯀꯔꯤꯗ ꯃꯁꯤꯗ ꯑꯃꯨꯛ ꯑꯦꯛꯁꯤꯅ ꯀꯔꯤꯗꯅꯣ ꯍꯦꯟꯅ ꯁꯣꯛꯍꯜꯂꯛꯀꯗꯣꯏꯁꯦ ꯍꯦꯟꯅ ꯏꯔꯥꯡꯁꯤ ꯀꯟꯈꯠꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯣ ꯑꯣꯖꯥ ꯖꯦꯟꯇꯜ ꯌꯥꯝꯅ ꯐꯖꯕ ꯇꯣꯄꯤꯛꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ episode khannaribasi masimak natragasu lebak miyamna hangnariba adugumba questionni hojik citizen amendment bill se masi pass tawthokre ek on thokre aduna hojikti ek olabanina akoina mamangdagisu protest tawdana akoi lae ahamba toramba akoigi akoina urambasi maruoina north east tawoina urami north east loinana Bengal budi adum tawna la iko Bengal si so adum tawna la North East ta akoina khalami basi karino haiba matamda akoigi IPL akoigi di protection sigumba karigumba amata means amata leihite Manipur dadi ana North East di IPL satnaba state ahum su yauri ILP satnaba state home inner line permit ana akoigi Bengal Eastern Frontier Regulations 1873 makada haibadi matamduge crown na moigi interest ta ngasai three sector daniko trade se ana tea ne aduga kari tea leire are oil leire ko aduga loinana samu tan bese samu pha bese masi yamna akoigi sendong oiba dugumba matamduda oiramba jatni ada masi Britishers singsi masi crown gi interest Britishers singsi yan gi tabani inner line permit sigi makada aduna moigi tourist la ibase inner line permit ki makada yan gi bani ana question hujik la ibadi masigi ek se 1873 gi kano se regulation se hojikti Manipur Dabudi ngarang nahan dagi hogi bani tarik tarani thoi dagi akoi Gazette of India da phong re ko aduga Ramadabji la ambadasu mangonda dumba yanan ba wena pas pi re akoi si adum ne haidi ngarang nan thoi ibane ba aduga mamangda akoi ne kharang khanna palak panbatar badi Nagaland ne aduga Mizoram ne Arunachal ne moidi already masi exist out na laikre masigi ana question la ibasi karino notice ta koina yam kanna chingnaram karino haida ngasai Bangladeshi influx maru oina niko Bangladeshi influx sina north east ki demography da akai ba pirakadra haibasi mayam khudimon hangnabo afamni adubu question hujik la ibasi karino haimatam da masi punamaksi Manipur di hojik laibu khaba haigadra ko cape tu ga mane haibadi natri ko citizenship amendment ek si ga manare haiba makti natri ko aduga akoina masi makki haifet protective oiba wall amade akoi phange haiba yamna equally oire haibadi natri maduma phange haibadi akoi leire ado ihu la ibase hujik akoi phangaba matungda matamdudadi akoi gi north east ki oina horambase ngasi di Delhi da so hogale Mumbai da so hogale adagi Bengal so hore aduna di mafam khudima da koi si north east ka loina na hori ba ko aduna di phibam si karai da no haiba matamda koi ne masi gi angle se ai gi mieng da di khara kano tori maram di kari gi no akoi na hori be I hosina hoi akoi gi praja sing se akoi gi citizen sing se akoi gi public si da isda kana nabgi da maktani ek amamam akoi na leba ki weni yenga kumatam da in the greater interest of the nation ni yenga ibse isda akoi na two things se akoi ni yengba yai ba manam di sigumba hartal bu harabasu strike bu harabasu ban bu harabasu public ta akoi two sections ni thole ibasina public tadi akai ba pibra pidabra haibasi musu leiri ba ai ngasi di ai gi ngasi gi sara isa ithandagi da natana aingonda leiriba dependent
ꯑꯩꯒꯤꯗꯤ ꯂꯤꯃꯤꯇꯦꯗ ꯏꯟꯀꯝ ꯂꯩꯖꯔꯤꯕ ꯀꯣ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕ ꯀ꯭ꯋꯦꯁꯟ ꯑꯃꯁꯨ ꯂꯥꯛꯏꯕ ꯋꯥꯐꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯖꯌꯂꯂꯤꯇꯥꯅ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯀꯣ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯥꯏꯛꯁꯦ ꯃꯁꯤ ꯖꯦꯅꯔꯦꯜ ꯏꯁꯇ꯭ꯔꯥꯏꯛ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯟꯂꯣꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡ ꯐꯥꯎꯕ ꯂꯥꯛꯇꯅ ꯃꯥꯅ ꯇꯣꯔꯥ ꯇꯨꯅ ꯂꯣꯏꯅꯃꯛꯁꯤ ꯏꯁꯇ꯭ꯔꯥꯏꯛ ꯌꯥꯎꯈꯤꯕ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯁꯇꯦꯟꯁꯦꯁ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤꯑꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯦꯛ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯥꯏ ꯖꯨꯗꯤꯁꯤꯌꯔꯤꯗꯤ ꯂꯩꯔꯤꯗꯅꯀꯣ ꯃꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯥꯎꯟ ꯊ꯭ꯔꯣꯗꯟ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯁꯔꯚꯥꯏꯚꯦꯜꯒꯤ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯕꯁꯤꯡꯁꯦ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯂꯩꯌꯦꯕꯀꯣ ꯃꯁꯤꯃꯁꯨ ꯑꯩ ꯈꯜꯍꯟꯅꯤꯡꯉꯤ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯁꯔꯀꯥꯔꯗꯁꯨ ꯈꯜꯍꯟꯖꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯉꯁꯥꯏ ꯑꯦꯛꯁꯤꯒꯤ ꯃꯁꯤꯃ ꯀꯩꯅꯣꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛ ꯀꯌꯥꯅꯣ ꯂꯥꯛ 19 ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯒꯤꯁꯤꯕꯨ ꯑꯁꯥꯝꯒꯤ ꯏꯟꯐ꯭ꯂꯛꯁꯇ ꯃꯣꯏꯅ ꯁꯤꯇꯤꯖꯟꯁꯤꯞ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯛ 19ला सब्जेक्ट टू करेक्शन को NRC की NRC की दो तारा मापन को अदुनी सब्जेक्ट टू करेक्शन ए हाइजरिसे अदुनदी मसिना थोमजलक तारगदी थोमजलक हाइबसी करिनो अखोई मोहिद लेभम पिरकदोरिनिको मीन्स ऑफ लाइवलीहुड से अमा नत्रगा अमा अखोई पिरकदोरिनि अखोईगी ऑलरेडी अखोईगी ओरिजिनल सिटीजन ओइना लेजरिबसिंगसे मसी अखोई हुजिक चाबा फंगदन लेरिबा नकल अमरोमदा लेभम लेत्रियबको अखोइना हुजिक खितंग चाव सिटी जे चटपा मतमदा मुंबई कंगदे दिल्ली कंगदे इवन कलकत्ता कंगदे फ्लाईओवर की मखादा नुंदांग यारे इबा को मयाम अमा अखोइना चाभम थकम लेतदना कदाइदा थोंगिबनो लंबीदा थोंजलिबा कैदोरिबा मयाम अमसु लेरिबको अदुनदी अखोइना सिनो ओनली असम दे यंगप मतमदा नेशनल सिटीजनशिप ऑफ रजिस्टर की मखादा लाख 18 से फंग्रबने लाख 18 फंगिबा लाख 18 से मणिपुर दसु लेरमोय हाइबा लेतेबको अदुना अखोइ मसि तौसे हारे इबनेबा अदुना फंगबा मतमददी मखोइ सिगी लेभम चाभम से अखोइ मु पिरकदोरिबनेबा अदुनदी कनानो मराइबो फबो ओइगदोरिबसे आई इसागी आइगी इसागी आइगी इसुगी को मखोइगी मीन्स लेत्रिबको अदु मसि अखोइ करमाइना मु पिरुगदोरिबनो हाइबसे मसि मसो सरकार की बिदि प्लान तौदना कैदौदना लेरमबदी यायबा अदुना नाकल अनिमक से आई खलनिंगी मरमदी अखोइ प्रजा से ख्वाइदगी सोथरिबा कांगुप से मसिमा अखोइ थांगत पिद्रगदी मरमदी इंडिया की ऑब्जेक्टिव ति कैनो सॉवरेन सोशलिस्ट सेकुलर डेमोक्रेटिक रिपब्लिक ने को अदुना मयामना तौनरइबा वाफम सिदैसिदा होय येंबदा भारत की कॉन्स्टिट्यूशन की पांडम सी येंबददी सेकुलर हाइबा वाही से साइड अनिदो मधु येंगनरपा मतमदा सेकुलर ओइदे हाइबसिसु अचुंबा खरदि अदुम लैरि अनि सुबदा ngसागी हाइबा इक्वालिटी हाइबसिदैसिदा करमाइना इंटरनेशनल एरेना दा कोइनि येंगपा मतमदा को अखोइना व्हाई do we pick up only 2 countries हाइबा वफम अमला इयबको अफगानिस्तान पाकिस्तान बांग्लादेश लाहम से खतंग खाली कइनो नन मुस्लिम ओइबा कम्युनिटीज का खाली करिगिनो हाइबा मयाम डिबेट मयाम अद सेकुलर दो अदना ओइदे हाइबसि खरा अदुम लाकदोरियबको अदुगी मथक्ता अखोइ UN or the United Nations Organization की मेंबर नेबको अदनादि सपोज म्यांमार ददि लेत्रब्रो हिंदू सिबो हिंदू सिंसिगी मरक्तसु अमुक खेनबसे अदुम लाइबा बुद्धिस्ट की मरक्त खेनबसे अदुम लाइबा म्यांमार द बुद्धिस्ट लेत्रब्रो चाइना द बुद्धिस्ट लेत्रब्रो अदनादि तो इंटरनेशनल एरेना दा अखोइ की भारत सिबु क्रिटिसिज्म अमा लापगी यामनदी फजरबनी नरेंद्र मोदी की से मरमदी करिनो इवन आर्टिकल 370 से लौथोखिबा मतमदा यूनाइटेड नेशंस पु हाइरबसु अदुगा USA बु हाइरबसु अदुगा ngसागी हाइरबा अरिंग लेबाक सिंसिना बको मसिदि इंटरनेट मैटर नि हाइरिबने बको अदु हुजिकति मसि लाकबा मतमददि मयाम सिंसिद लोइन सोकवा मबसु लाइबको मदे हाउ टू डिफेंड अदुना ngसागी हाइरबसिदैसदा इन पुथसनिंगपदि अखोइ ngसागी हारिबसिंदुगी ngaktasu खनबिरुगी गनु अखोइगी भारत की नागरिक स्ट्राइक तौरप मतमदा
नत्रगा ngसाई हारिबा बन तौरको मतमदा मखोइगिसु अखोइ ओरिजिनल ओइना लेजरिबसे यामना डाउन ट्रोडन ओइना लेजरिबसिंगसे मखोइगी सर्वाइवल से मसिमसु अखोइ खनबियो हाबसे आई हाइजनी अखोइ इसा इसा गे ओइबा फिबम सिसु हाना फजना बखोंग चेतना लेहलकांदा मुक मीगे मुक येंबा याबगी चांस तुसु येंगसि इसागी हाना अमतंग येंगिसि हाबनि फजना मसि येंगसि मरमदि मदु तौसलुरगने अखोइ इंटरनेट अखोइ इंडिया सि थुगारकुसे मसिगी खोंजंग दिला ओइद्रा हाइबसु अखोइ अदुम येंबा यायबको अदुना मसिमा आई सरकार दी हेना कुपना खंबिरंगनी अदो आई ऑब्जर्वेशन निको लोइना सुप्रीम कोर्ट ता खोगी हौजिक पास तौकिबा सिटीजनशिप अमेंडमेंट ए की मायोक्ता थागिबा फाइलसिंग पिटिशन सिंग सुप्रीम कोर्ट खनरगन हाइबो लै सि सुप्रीम कोर्ट की फावबा यौराबनिना सि यानिंगदबसि एक्स की मायोक्ता केस तौराबनिना मजि एक्स से तुंग कोइना मसि अमसु सोक्तनबा पामबगी ग्रुप सु पामदबगी ग्रुप सु अनिमक्सिदा अमदा कायदनबा हाइबा तारे सुप्रीम कोर्ट की ओइबा यामना फजबा वाइलम पिरागदि याम फगने खले सुप्रीम कोर्ट की स्टेट सिबाबु यौराबनिना करम होम खल लाखो यायने खनबि so we do appreciate ahamadai tripura gi koigi kenose ningthogi clan se si amoi biba devarman na thangal ibase india dagi pobo to khaina tajarage ka haiba wafam phongdo khiba ga lei mamang ta adu budi yam penda bani haina lawrese bako yaning da bodo adu yauna yaning da haiba uthokhiba adu uthokpani adu ga ma mang na hekta tarage haibadi madumati oiramoi haiba penda ba amadi अखोई लेदिना इमुंग दसु इचाना आई सिजरगे ककायना तौबा म लेजरी अब नॉर्थ ईस्ट की मियाम द कयामु यामना पेंदबा फावरगे हाइबसे फावरबगे हाइबसे उथोकरबरा हाइबसे मसी पुथोकरे अदुगा मा ज्ञान मांगदे मरमदि करिनो अदुगा माना ngसाई डाउन ट्रोडन आइन ngसाई पंजगिबा इकोनॉमिकली यामना सर्वाइवल ओइबदा यामना कनो ओइरबा सिंगसा मसीगिसु मा खल्लिको अर मसीगी यामना मपुंग फाबा अखोई मपुंग फाबा सिटीजन नमना खनगदबो खंदमा खली अदना मान सुप्रीम कोर्ट हाईएस्ट एपेक्स बॉडी द मान थांगले हरगा लंगधोर इबसे बोन से मसीदी आई एम वेरी मच एप्रिशिएट मखा ता पाउसिंग जे लोखत्रे द अटेन ब्रेम तंग लोजे यंग डायरेक्टर सिंग अटेन ब्रेम तंग लोजे गेम ku khredang ai minese Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Khurumjari Lamjingba Finance na makal khudimaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment sing ba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adom gi achin ba thu bagi damak mayamna wabiragano makal khudimaki gari ke asu bandan lawzare Christmas ke oiba khadaba offer su pizari akupa marol gi damakta lengsin biru Lamjingba Finance Nagamapa Rims Road opposite Nitainanda Temple natragana Lamjingba Finance Uripok Hawam Diwan Lekai aikoi gi phone number 6909959834 da contact tobiro Breaking Mandungda, Mayambo Mukana, the morning talk raising the voice from the Taram Luxury. Ozatopa Paoma Lokola Badangarang say, Chief Minister and Virena Tamelongi, Tamelong District of Pangtopa, Maroina, State Sigioba, Taratruksuba Orange Festival, Hongdokre, Masida, Chief Minister now, Queen of Fondoki, Wafama Kanabayabada, Duan Magi, significant, Oiba, Space Mampi, Regasu, Loina Missida Maruidri, Maruiba, Canodi, Tamelong, the Maroina Putoiba, Komla Hypatare. उखरुल की कचाई द पुथोइबा चंप्रा लोन तोंगा तोंगा फमदि अखोई स्पेसिफिक ओइबा हाइरा सिंग खोगी लमदम सिदा फंगिब सिंग सिगी मनुंग द कोमला सिसु अमनि कोमला से मसे जियोग्राफिकल टैगिंग सर्टिफिकेट इंडिकेशन टैगिंग सर्टिफिकेट फंगलगनी का हाइबसिदि याम नुंगाइबा पाउनी ममांग द खोगी उ मोरो की मतंग द माले नागालैंड हाना फंगी फमसु लेग्रबने मसिदा कोमला से
sarkarna masi mathangdadi waningai leitre sarkarna pulap leirani ka haiba wafamgasu phongdoki puthoiba komla si magul leiba komla oirigasu kogi farmers sing na puthoiba si kadai da leiraga kadai da store toraga chahi supa phajana phanganaba loinana lomi singi damakta su komla thajariba kangu si makhoigi su senthok hena leinaba makhoi hena kana boinaba chahi khudingi masi chakholangnaba kogi thabak thorang khara paikhatpadi chumbrang khali chahi khudingi orange festival khak pangthoga kogi wafam ton thammaga lotion bakhak nataba jakai wafam thamini paukhumde gentle na dum pithokre ko ada ngasai Tamilong se maruina Tamilong si di depend tori besi mo yamana forest depend tori ada huji aina yamna haijaning ba aigi amalai festival se koi se masagi wena ibanda general holiday and restricted holiday to na mayama masulai ko koi haidi Manipur da festival si di loiba naidre haibtare ada huji akoi ki komla festival adagi apple festival kari pineapple festival me am se am la iebo ko makan gi festival ne Manipur da leiri se ado festival se mamangai da tauhi da bara haibati nati mamangai da industrial mela lerami ko adu dagi agricultural mela lerami aduna tawir ba se afaba ngaktane ba ko aduna masi dai sida koina ngasai gi variety amamamgi natraga ngasai gi fruit typical amamamgi tawbagi mahutta ko akoina masik umbrella amagi makhada ko haidi umbrella do season dinai ko ada season se haipet khaidu pire haraga season dugi woiba ama mafam jaba mafam amada tawbiraga di ai masi amna mai pakadra haina khalli ko aduga ngasai gi hari base akoi intention di clearly akoi gi farmers sing si yopi bane ba ko aduna aduda natana farmers sing si yopi badana natana akoi da su fruit haibase hujikti health care gi yamna chawba magi role ama leijari bani aduna punamak sisu phangan ba yaba mongda ngasai gi haiba season fruit sing se akoina combine to select compact to select haraga ani natraga omla kumbagi woina adomda woina chapi bana leiba ki woina su phagadra khalli ngasi Tamilong da koina komla festival tawre haiba matamda Tamilong gi miyam duna komla du nate phangbada nate mani yengning gadra ba ko akoi somdagi chatle haraga mafam duna haudopa numituga loisanba numituga daneba koina kano to maruina yengnari se lainari se aduga akoi gi public to di madudi adu yongna chatpangam na dieba ko ukhul dagi ma adu chalungam ponte jandil dagi ma chalungam ponte aduna aina pamjabadi tausi farmers se develop tawdaba yade aduga akoi gi maru oibo wahai se akoina Manipur dagi phangdaba matamda mapan dagi chenjal la ine ba ko baksa tore haraga aduna di akoi masi su hingan se ba hingan ba matamda akoina kitar wider angle da yenge haraga state ki da su hena chakwal han ba farmers sing da su hena chakwal han ba adu waraga di ai di yana phajagadra khali gentle smaina ai mot to jani state ki revenue su oiba ba loina komla thari ba farmers sing su makoi da hena sum khudong cha ba oidana afabo oirektana festival je hena dum mapung phana public support ebido madun su hena phangne aina ai khanjei ba ko tung tar hena participation helakani aduga potse yondhoki bada su ba ko hena mapung phagane ane khalle ba Tamilong da ngasai gi akoi gi chatluri ba mayam do madudi ngasai gi convoy nungboy VIP khara chatpa natana ekta public mass ti tawroi ba ko akoi sidan numi mangani tawthom matam da humni ni dana ko tari ni tawthom matam da public sila aga leigani ba ai gi khanjaba da ko adra madugi transportation karikara to bada sarkar na madom da miyeng pibire haraga haidi madure hena trust tawgadra habise ai yamna thajisabani festival pangthokpa numit kharani dugi manung khakta da haira se phajana utlaga aduga amuk madudo mayamda phangan ba phajana mapung phana phangan baisu yamna darkar oi haiba darkar oi maru erbadi miyam di yohon badune miyam di yohon baduni miyam duna madugi phangbagi khudong jaba nungai jaba amusu phangbani ma aduga maram di karigino akoi
ngasai bazar si dei sida ngasai gi baksa ma pandagi phanga ga ma sin tawri basine ba ko akoi phangde ba Tamilong gi komla festival tawi haibagi wani akoi phangde ba komla ahau do akoi phangba ngamde janing ba matam da hekta chage haiba matam da yam laina phangba dudi oidri ado masi gi kano sida area sa masi da edi trust of tawi adu atopa ngarang se Kargil Vijay Divas ki thorom pangthokiba matam da mari lenana pongdokiba wafam da MU dagi engineering cell lautolaga afaba academic atmosphere ama thamduna tungi mirol kanaba hona se habi yauri loinana state asida human resource hena pibam phagahan ba mathau tare haba minister gi wafam mayam pongdokiba lei hairiba singji subsala kanda koina human resource phagaran ba bisdi leba amagi natra state amagi de masi tangai phadrabani leba ma sakhot gai tar human resource mu yaudro di backbone ji mu tieka doini loinana hojiki pongbong sariba issue da koigi ngara Manipuri University gi se masida sahi se aduki matik mamangai dagi hauna Manipuri University gi matang da mayam ngangna ba kamaina university si mayam kamaina yeng hai base dum ikhang na khangna rabani masida koigi list phongpa matam da natargane any event lakpa matam da masi yarok tre masi sore hai ba khanga kanda tawbana ta mangzau na masi hawbadagi hauna step by step masi section na yengchallaga afaba yamna magun leiba university ama oihanbadi yadabra haibisne tambini akoi no ji urisha precipitate amot par precipitate se phangang akna akoi ama nainari abko tasing badi precipitate se phattaba se filthy se masi akoi karmain tawdna filter tawraga lakadagi haibisine ba question di ada ngasai gi akoi gi human resource harakpa matam da ko human resource ki definition si di ko masi di concrete oi ba amatan na tema di ngasi applicable oi ba pose hayeng de adum madu season ba ya da ba su dum ya ya ba ko ana question di ujik la iba se engineering cell man lai hai ba se MU da Central University ni masi chummi bara hai ba su chummi hai ba kambu so dum lai ne ba maram di akoi na University में हमसे Central University में हमसे ये ngak pamatam da ba ko masagi oi ba engineering cell su lei karigumba kharadana kanagumba kharagi dana ngasagi CPWD na paithok pa so dum yai lei adagi amu central organization ko ade haibdi na MBW ka hai na NB kareba National Building NBCC ka NBCC NPCC ka hai to moi da pithok pa so dum lei ri ba ko aduna question di karai no hai matam da akoi gi he ani si combine si tawsalaga akoi yeng se ba akoi gi human resource hai masina pharabadi service di karai de thol ka doino aigi mi dagi miyoiba aikoi dagi thol ka dori ne ba miyoiba sinabu phatra gar bu karamba afu polam thol ka dori no ba aduna ngasai gi engineering cell label leita ba haibase masidi darkar hoite akoi mi karma ina phan gadage haibasini mi karma ina phan gadage haibase area kudimang se sphere kudimang se loinamang se combinedly tu ni yengak tragadi suga yaroy ba schooling dagi yengak patai academic syllabus yengak patai adudagi amu makoida akoina kaino mahi thak piriba oja sing sigi character yeng batai punamak se tu na yeng dana akoine hekta kaino ama ngasagi aina haijabada filthy precipitation ama ure haraga masi di thire na haibaduna di akoi solve to suga yaroy ba aduna makha dagi matang level me am se akoina filtration distillation tawraga lakpa dunia akoina phaba ma oiga dori ba se ai adumaina thamjage matam kya gi mamang dagi university da irang mayamam legiba BC gi matang da legiba mayama hojik su regular oiba ma leitriba male masimang na su university da kadai bawba suan garage haibasi nei na ba wafom ni matam gi laiba issue mayam sina haiba tare adagi university masada thengnariba problem mayam sina academic atmosphere da di koina physically ubang amdraga su masi sokti so ala bane habis suma wafam ne da aduga chumje chumi hane ai lowi aduna ngasai ai sar do manjuni akoin simsu yeng se ba thabak changba haiba matam se dei sida hoi sarkar ge organization amada thabak se ahang bo phamdi leibi yai ba ko ahang bo phamse
masi karamaina akoi mention ge haiba matam da ko yamna exigency oiba hangba yadaba post sidadi akoi ni in charge ni bo hairasu natraga ngasai ge haiba officiating ni bo hairasu 3 months 6 months haina adumai tawduna thamme ba ko maduna takpadi akoi gi leibak sidai sida masi munna khangba kangbu di leiri ba ko aduna implementer ko matam dadi ngasai gi 3 months ki natraga 6 months ki haina la ibase masi adum without limitation masi adum sangdok tana adum la eba aduna di akoi ni importance masi akoi khangbi re haraga masi di at time bound ni ko masi marakta akoi masi khandaba ya de ko haiba wakal se masi lai na tohaningi aduna samna masi akoi ne ubigani madu di industrial disputes ka hariba kari kara se dei sida ba ko thabak khanbagi mong kari kara se asumai to na yamna time bound oina adum thambi ba ko and masi akoi follow to darkar wai ado ngasai gi hariba se aduni ngasai gi akoi mioi bana phatrabadi akoi afam to torpa yaro eba ko adumai thamjage aduga citizenship amendment a ki mayok ta sanction bo khongjang digi hoji akoi gi manipur da chana thangba polam sing loina maroina petroleum production gi awabasi hoshudum khagari dum ure abtare sarkar na stock ta leire haraga su praja gi site gi karamba wakhalono mi paibane hen gi baira natragana masi thaja bagira hoji shodum petrol pump sing da queue lepa dum thenari ayuk ingraba ayuk lechin thagraba ayuk tagi hauna numi thokni adagi queue lepna ba yauri hore nungdi nungdaram bo dum lepna doribani aduga posagi mamal atopa khogi essential items sing su maman wangkhalapgi adum thengnari haiba tare masida lairi base lenga ki site gi ama dagi praja singi mindset ama ani ji isu susana daba dawna ma tawyo ja kai wafam thamini adu madumakne haibadi akoi kanogi akoi gi kari haba malongi to malongi oil depot lai ko masi yamna asa to na gibani adu kaidorage haiba question se dum lai adunati masi sarkar gi failure ni haiba sidi mayamna dum logani maram di penaraktre ba hujik se phangnari gai batam dadi akoi kaiso hainati aduna akoi na ugadori ba se masi hoi sarkar paibiri ba singna praja da su khitang pelhan biyo masi praja na hangi bane ba kari gino noi 6 months ki stock lai ga dawni haiba sida karmain to no hujik masi gi situation la ibno haiba se kari gino akoi na diet fix to diriba responsibility fix to diriba se kari gino haiba wa phamam la ya ba aduna di so ibase akoi na oil depot du da yengba yadri ba akoi na masibu control to riba maju magi asoibusu leiri ba ko aduna di aina ngasai haijariba akoi amukta phamin si kai dawrage ka ba haibadi akoi asam da tawre haibase akoi khangdana leirabane ba ko khangdana leirabane haibadi ani haribasu dum khangabani ma ado ngasai gi adu da natana akoi gi natural calamities haiba ma akoi gi di thoido hendok ba amaga leiri ba ko asina akoi gi kaino wajagre regular feature oina la ibasidi akoi gi national to highways ko simjan mangamdri ani subada season se akoi gi season se mathong cha de haibase masima akoi adum khangdana leiri madugi damakta akoi gi objective se sole objective se masi thama ibane ba ko adu masi akoi huji kuire loi gi basi ko adu ngasi akoi huji ti masi gi fruit se akoi cha ba matam haibadu hendora abaneba masidai sida koina phangdri basige athadi karino akoi gi machinery singsa masida asoiba ma leirieba fix sidai sida fix to hokda ragabu matangda akoi di tholaka dorieba jum tholaka dorieba singsida akoi kari oigada geba aduna masigi wafamsa sigumba afaba thabak tawrokpa matamdadi saubiganu mayamsu akoi chumdo hoksi yamdrabada fix to tawsalabadi he 100 ti ngafi garena haibo wafam sida challenge heba ko ade praja da su action sima logine haraboi di akoi na sarkar bu nungsi jaba sarkar da thajaba haibasa masima phorkini aba ai sama ai gari aman madu da thau kitang yawe madu tuang la ai han gi bada lambi da kaino leram gadra khangdre ado ai masi adung garage da thamgra dong ne ba ado sumaina sigi situation sini leiri base adona akoi siguma matholok ba matamda sarkar da su ikai bigano ba mari masi de akoi achowa ma correction tong na bagi ko
streamline laknabagi masa ama akoi phangena haiba sidaisida akoi khanbire haraga aidi madu tawhaningi aduga praja singnasu yamna haraugani khalli ada masidaisida sarkar gi afaba spiritual loiba leibaku survey sap tongningbagi intention do maju matang sidu puthupiu haini aduga lo selabuda tentana ayingsi tang kenoda December gi tarama panda khoigi le party singna kenoda pung tara ni thogi general instruction lauthokhre makoi gi kongpham jiti handopagi wafam di leite marasida khoigi lenga ki maikai de gi authority gi maikai usi banje unconstitutional oi masi yade tawgunu ban sawgat pasing pharga masi matik chaba ain goibal sab chaba thoglo khut ken ka hebele le party sing na kauriba banji su citizenship amendment ek ka mari lena ba haitare ya madu sunga ya ningde madu gi mayokta le party sing na matam punamak te lepagan leingini haibagi wafam da makoina malda banje kaubani masida tang taramapan gi general strike se public ki support haitare ne masi kamaina oibay aduga kadai phaw mai pakna masi sathaba ngamgani na khanbi lenga ki mai kedigi tholaiba order sing haiba tare hojik se ban tawbajina soale di khangabani hojik leiri bi film simu amuk ban tawragadi kadai phaw masi mu akoi da mangjabo oidoino ani se kamaina yengbi as general yam phajagre question se dak launu khumbada ko kitang koina logical waiba sima koi yeng batai ma aina ujabada general strike headlines to the general strike hena ama thingna bagum tawi ko adagi amu kainona hari general strike nate banne haiba ma ngasai gi left parties ge ani sida mala ye ko ana meaning se general strike haiba siga ban haiba siga meaning si karino haibasineba aina phaujari adanga sagi industrial law dadi general strike what does it mean masi yang matam dadi cessation of work neba refusal to work neba by a concerted workman ko ada general strike si yang ko matam the general strike harabadi ngasai cessation of work thabuk Sudabneba. Ada ban haibasina karino chathok chachin thinga kadori natra ban haibasi thingba natra bansi di force ama yaur aba natro ban hara agati aduna ani sidai sida aidi industrial dispute act yauriba ngasagi masigi athase hanba yadribra aduragi amu aina Oxford dictionary da mu yeng matam dadi adum chamanu period ko ngasagi refusal to work sineba by section of the people regional way bi ai ko adagi kaino way bi ai nation gi way bi ai local way bi ai city gi way bi ai haiba adugumba su piri ko aduna di akoina ani sigi atha city sida aina ban kauri baga adagi amu koigi ban thingi baga ani si yeng na ba matamda adugumba ama twisted weba conflict weba adugum point ama ai phangje ado hujikti akoinu ure ibasi da kep ibasi ya maru oi ko kep ibasi adubu kep ibasi dai sida inner line permit se masi manipur dadi masi extend tore haibane ba extend tore haibasi da asigumba inner line permit subject to correction akoi chanari ba mafam dadi ko ana kep si chanaroi haiba amasu yauri ba to aduna di ado aina aigi so far my knowledge is concerned adu waraboy di inner line permit ta gazette ni harabasu kep tabu harabasu kep ki hujik kep hararoisi citizenship amendment act moina gazette ta phungri base masi dai sida masi yauhan birabra ibo wafam simasu akoi nei na bayai aduga praja dadi ngasagi ban natraga general strike natraga shutdown hebasa masi yamna frequently yamna occasion oina la abanina banga kariga kaise adum iman manare adum iman managi bha am leire bako tawninga ga tawba ada ngasagi office ta kare ibasisu ngasagi gari du phangdradi karko sarkar na phanayamne impose tawdanasu gari du arapadagi keno tawjari banina ma means to transportation do means of transportation do lairaktre aduga hujikti amuke hena ai so andra kani haiba ma khanjai madudi karino gari si china na ba thaw bo koi leitre ba
na adunadi lising amagi thau hale haiber kaino aina tajai public transport Bus se ki kaino da- bus ki se adu haibadi masi diesel loira boidi tramri tramanga liter dagi hel loiba ko adunadi akoi gi sap purpose se to bungam gani haiba thajade ngasai gi public na yawning da bai wadu tokthok khar se ba aduna akoi gi lairiba situation sida tan charabadi kaino sidi mai bu pa ki kadra ina ai adum khalle ba ko adu mai na tor si ada ngasai gi wafam di akoi participate to wa kaino to wa haiba sidi praja da di masidi akoi sum daily oina ura abanina happening oina dum ura abanina akoi di ban si kai chu khanna darabra haina ai khale e to pa jene sai ro total shutdown oiro ban oiro masi miyam di thoina masi gi nasung drabra na khale adumai na khali ko adumai na thamjara yan waje ngasi tom tv gi the morning talk raising the boss ki thorom do ja wairokpam norendra lemberuk tana ngasi gi thorom pung phan bi gi dam to jabong kana thagachari tom tv na kariumba karang ang na bagi tanja pi bi bse ai thoidong na thagach thank you thank you ngasi go na di tom tv gi the morning talk raising the boss ki thorom matang ste lo sinjara hayeng pum pum asimak da the morning talk raising the boss ki thorom pu du na laksage matam adu faw budang di kana na ba ya thing jari pina brese